Mashibu nungai topic single na mayambo mokra taramno oksuri mamang thaga sege video dugi matung inna chele sibu nungsibiba pambiba amasung support tawbiba kaya du urubada haningai ten thaga phondok story ha asim dang thamjage chele sidasu hand regular oiner bo hona jerake nungai topic kaya science ka mari leinaba malam si choiba thodo wathok haukraba sing haibadi education ka mari leinaba kudimak chele si lanthok pa ngamna hona jerake aseng bo thokiv thodok sumduna leiraba universal facts sing ba asing ba kaya da depend tawduna mayam da puning losing oigada ba kaya santopa ngamna hona jerake makata na mayam support nizari sim thamjage masisu nungai topic kaya poduna laksuri madudi masi koi na day to day life theneri fascinating facts mari katang mayam thamjage aham thamjage madudi akoina manipur da huzik building sing adagi hospitals adagi institution kaya da koi gi lift elevator gi system kaya am lere most of the koi gi prithvi da lere elevators ayamba magi mamai hangto hangjin gi sida matda yawriba small hole little hole se soidana yawgani anambana ana mafam khuding gi pot khuding maki magi sinapam loi leibugum hariba little hole sigi so magi sinapam ama leri hariba hole si karino ay matamna masi so hangba yaba ki hole amani haitare karamba ki hole sida utsari pa ki hariba masigi special oiba ki se khaktana hanggadaba adumba ki hole ni ani sopada adom isana isagi tukat chafam oriba pukli Shekrak asina chingom from the isana tiki hota matamda tukat jaba phawibra anabana forum loi adubu kanagumba amana stranger atopam mi amana changa gana wonda hotpa taraga di tiki holapa matamda nang soidana tukat jaba nuaita hangoiba soi forum gani masi kari marum gi nosen masigi main oiba reason di unpredictability habesin explain tawzerke modi ke nai kanda kanagumba mioi amana nangwanda tiki hotna ba hotna rapa matamda mahana holap toisi kadai jaga dano aduga karam pungja da holani asina chingba mayam sinang predict tawba ngamoi tiki hotna rapaju nagi body madu defense to bangam hodaba aduna atopa miyo eduna nang overcome to khibanane nang predict to bangam da bhai tare adubu nasa nathanta hot pataraga di oh ai si jaga hotore ai jaga hotore ai sana dum predict to bangam panina nangonda hangoi ba tuka chapa nokning ba phawdri bani aduga home subajina sometimes nangna ising ama use to matamda irujabu boiro fi subabu oiro any ising ama use to matamda nangi khut adu soidan wrinkles aikoina pop thoropaga su hainaba khuijin bagi mawong manba kaya ma thingna biramgani madu kari gi nosini masigi maroi maram si kari hai matamda nangna ising ama koina use to sinarpa matamda nangi skin manung da yawriba nangi blood vessels sinsi pixhalakpa nemi haibsin haibasi maroina khong amasung khut thoi scientist khara namu kari hai ising haibasi koin pai matamda slippery oribani nalibani akoin ising manung da pot ama firmly hold to paina da hona matamda slip away haibadi nan thokduna chakhidanabagi paiduna hold tawduna lehongnaba wrinkles si khote evolve tawrebani sin khong da su du mangai ising manung da koina khong na matamda labor ground da nan danaba akoi khongpak sing asida wrinkles si evolve tawropani thoropani sin mari subasina mayam soina interest legani khaliko madudi koi huji koina binary iPhones si launch toba matamda magi ads kayam thoi advertisement kayam thoi madugi ads ama puthorpa matamda magi display sida ayuki pung 9:93 9:41 am si display to the soina uba fangbigani iPhone launch toba khuding makki haitar masi kari gi no sini mayam thamjage khangbasu mayam yobiramagani mayam chamina se madudi Apple gi founder ma oiriba Leikhidraba Steve Jobs na Apple gi han first iPhone launch togiba si June 29 2007 dani masida mahakna launch tawdrigi mamangda 40 minutes ki oiba keynote address pi madu pung mapan chapchana masitagi piba hawi mana lo sematamda 9:40 gi hek thangnaba 9:41 asida man launch tawi ahanba prithvi gi first iPhone as modagi hona ngasi fawbada Steve Jobs da tribute pibo oina ikai khnabu oina every iPhone ama launch taw matamda magi ads taw matamda display da 9:41 am soina thagani masi Apple gi oiba uniqueness amani masi gi loina matang sida bil tension jage asigula facts kaya se noi te comment drop chobiramu akata na mayam khudol tongna khona ja matamda thongna oizage